Myanmar gi sin state India gi Manipur state tagi lam saruk khara khaidorakpa amadi Mizoram state amasung Bangladesh gi Sitagong Hill Trek gi khaidorakpa lam saruk sing asina Sinkuki tribal gi council ahum masi pullaga Sinkuki jo khakteng gi oiba Zalengam haiba Christian country ama Southeast Asia gi lamdam masida semgat ke haiba gi Manglan asina makhoi gi aronba pandam amane masi India lengakna khanglam bayai khanglam dabiyai masida prime minister amadi home minister gi machinna gi ngasi phauba wahi amata kangthoktri haukhiba tha khara gi mamang asida Bangladesh ki hanagi prime minister oibirambi Sheikh Hasina na masigi matangda yamna munna mangjona na khangkhiba laikhre mahaki speech amada US na lamdam masida Christian state ama semnaba laknari adubu madu khak yaba ngamloi Southeast Asia sida East Timor gumba lamdam ama US ki military base oinaba Christian country ama semnabagi pandam amani masigi matang asida aikhoina khangle madudi Zalengam haibagi wafam asi aronba ama oiraktre masi yamna section ningai oire haibasini hiram asida amuktang nainasi biyang taminasi tribal haiba card asibu kokijo singasina pairaga sanai Christian haiba se adubu kokijo singasina pairaga sanai masi laina loba chumde koki khaktagi oiba help rule taliba Indigenous Tribal Leaders Forum ITLF na tribal haiba achoba minority gi group adubu konsillaga masabu indigenous oihnaba salak kaya ama tawri makhoi masa asibu lamdam masigi yellow mini hainaba kanna hotnari masi makhoi gi oiba achoba sarau amani namthak amani koki singi mamingi jogi maming pandana Committee on Tribal Unity kotu haiba namthak ki body amasu semjilli haibadi ITLF natragana kotuda naga furup sing yaude tribal haiba maming adu koki jo sing asina sizinaba khaktani apunba tribal gi group oina uhannaba honabani maming sing asidagi hauna ingna tapna khanaba haibadu lure kari maram gi damakta Indigenous Cookie Leaders Forum Committee on Cookie Unity haidabida ITLF kotu haribano haibasidagi hauna makhogi irang asida achoba conspiracy ama yaure haibasi khanthaba chumgani adubu mamang thakta naga sing asina self determination tanmada naga haiba wahi asi adumak sijinai masi makhoina yamna cheksinna tauba aronma plan ngaktani koki jo khaktangi oiba separate country ama semge talakpani haibasi ifong phongna khangnare Manipur asidagi union territory ama semba koki sin national front KCNF samna koki national front haiba separatist group aduna Bangladesh ki Sitagong Hill Trek ki region dagi tokhaiba koki sin tribal council KTC haiba ama makhoina bandarban amasung rangamati district ani asi punsillaga semnaba tali masida baun pankhuwa loswai khyang mro amasung khummi haiba ethnic furup sing asi yauri makhoina beng lut tauba army da kapsinba namlagi senmunba demonstration tawbana chingba Manipur asida tawriba mayam asi pumnamak tawkhi akon mada Myanmar dagi sin state India gi Manipur asidagi khaidolakpa union territory amadi Mizoram state amasung Bangladesh dagi khaidolakpa Kuki Sin Tribal Council ahum masi punsillaga Kuki Sin jo khaktangi oiba Zalengam haiba Christian country ama Southeast Asia gi lamdam masida semkat ke haibasi makhoigi aronba pandam amani masi India lengakna khanglam bayai khanglam dabiya masigi matang asida Bangladesh ki hanagi prime minister oibiram bi Sheikh Hasina na mangjona na munna khangki mahaki speech amada US na lamdam masida Christian state ama siamnaba pandam thamli madubu khak yawa ngamloi masina takpadi Zalengam gi wafam masi aronba ama oidre masi yamna cheksinangai oire haibani lamdam masida East Timor ama thoknabagi pandamda Americana silli madu Bay of Bengal gi saruk singhu yaugani mahakna su asumna haikiba laiki madudi Bangladesh da pangthokhiba bot mamangda lakhiba white men aduna asumna hairam lei madudi Bangladesh na makhoida airbase ama semgatnaba ayaba piba taragadi wafam asida chingnaba amatta leiraroi US amadi western gi country singasina Bangladesh da leiriba awami league ki lengak asibu lehening khide masimadi mayak sengna khangle madudi America na lamdam masomda akanba mieng ama yengli
Mamang thaktasu Myanmar gi lanmi gi mathakta lan hauriba Chin group gi lanmi Sin National Army da American Retired Army personnel sing aduna guerrilla warfare gi training pi khiba laikhre. China na lep leitana semgalakliba mapangal asina lamdam masida achouba muknaba amadi soidana nongmadi thoklagadra haibasi singna dabangamdre. Oirakliba geopolitics ki wafam masida India na su Myanmar da tongan ba saklon da saigon kaya ama puthoktuna lila sanari. Makoida Myanmar gi chin singna thajaba yaba maknatrabasu thadoknaba yadaba marup ama oina chatminari. Kuki chinjo singasi leibak ahumda leibana maram oiraga regional security da achouba singnaba ama oirakli. India ga chin singa lainariba mari asina Manipur asida thokliba Kuki jogi irang asi pak hek loisinba yagani haibadi thajade masigi maramdi Manipur gi lana siga leibak ahumga mari pumnamak leinari. Leibak ahumak asida leiriba chin kuki jo singadudi imung manung mari matangaktu oiri. Thabum taraga tarat suraklaba irang asi India lengakna nathairaga thamli. Loisinba yagadobasu mandri. Ibikhraba Manipur manungda Myanmar dagi lep leitana sangsilakliba kukizo kanglupna lamdam masida lonna madi phongna sangsilaktuna umang kokthokhtuna makhoina Myanmar da maning tamna popi thaba kani sungba adu Manipur asida tawbadagi mahusagi khalda akaiba pirakpa naha kaya amabu nisagi ipakta luphanba miyamna chatnariba lifeline sing asida tax lokhatpa namduna sel munbadagi hendoroktuna lamdam asibu makoigi mapa mapugi lamni haiduna natural resource kaya ama oinaba silakpa lamdam asigi yellow proof sing asida achouba singnaba ama decade mari asidagi oiraga lakli. Makoina ahanbada naga sing ani subada zomi sing ikon konbada maitei sing da khatnaba hauri. Hingchayai tamba tamthikhraba kuki sing asina Manipur asida hek thunglabaga makoibu British singna Manipur gi singi lamda naga singi hek nakanda khunda halammi. Tampaki akoiba singda leiriba singsang sing asida leiriba naga singna akiba piraktanaba tampak tainaba singsang sing sinma thungna kuki migrant sing asibu khunda halammi. Masibu British ki divide and rule policy singa tamga khaidoknaba policy kauri. Ngasina amukka India lengakna chingtam ani gi marakta khaidoknabagi thawong asi makha sathari. Singi tonganba phan tamgi tonganba phan haina semli. District administration gi mathakta chingna tokhaiba autonomous district council sing lingkhattuna parallel government ama lingkhattuna lengak halli. Madugi mathakta hill areas development committee haiba amaga semduna chingi lamda paikhatpa sakot thorang sing administrative rules sing semada makhoigi mawata daba taragadi Manipur lengakna thabak amata tawba yahandri. Assembly na hill areas development committee gi ayaba yaudana thabak amata tawba ngamdabata natana makhoina yadaba taragadi governor da chatnaba ayaba pirammi. Haukhiba kumja 2023 da hill areas development committee na satnagadauba constitution adubu makhoi masana semjaraga parallel government amagum thapak taunaba Manipur Legislative Assembly da pass taunaba puthorokhibasu laikhre. Maduna karigumba pass tauduna chatnahlamba taragadi chingatamga hojik lainariba mari asi henna khujinba oirambasi yai. Singdana tonganba satna pathap ama tamdana tokhaiba satna pathap ama leiba taragadi leibak asigi apunmada chauna singnaba amasu oigani. Masi chatnaba yaba natte Tamil Nadu da leiba sing khudam oina uti da tokhaiba rule chatnade adubu karamna Manipur asidadi chatnahalibano haibasi amuktang nainaba chungani. Chingi miwai singna tamda leiba yaba aduga nakan amaromda tamda leiba mi singna chingda leiba yahandaba haibasi divide and rule policy gi khwaidagi mayek laraba khudam ama oiri. Nakan amaromda chingda chatnariba tribal customary law asina Indian constitution na semliba law singi mathakta leiri. Customary law leitaba phurup leiba haunade matawasumna maitei gisu yamna wangba customary law sing leijai adubu madu Indian law na mahut sinkhre. Aduga mato kamdauna kuki customary law asina Manipur asida pusilakhibano. Maihorol yengma taragadi makhoi sing asidi yumdang mani lamdam masida makhoi gi customary law asi satnaba yaba natte. Aboriginal tribe oiba taragadi madu constitution na protection piri adubu illegal migrant oiriba kuki jo sing asigi customary law da
Indian Constitution na safeguard pifam thokpra wahang asing asidi nainaba yamnamak mathau tarakle pasigi maramdi Myanmar dagi loan na sangsilakliba letpaw hokip na luchingba State Cabinet ki subcommittee na ing 2023 da detect tawkiba sin kuki lisingani ga samri ga marphudu nga sidi moregi indigenous oikhiduna Constitution na piba scheduled tribe ki status phangduna Indian Constitution gi saingak phangli masi kudam amakhakiwani matang asida makhoina lamdam masigi tamda lairiba yelomi oiriba maitai singdagi hiram kudimakta khudong chaba henna phangli masigumba mathong huktaba divide and rule policy sing asi loisindana hojik lairiba crisis asi hektamak santainagani haibasidi yamnamak luna thokani Malem Prithibi asina laisemlakpa matamda lamdam masida lairaklaba ina khullaba satnabi kaya ama laijariba maitai sing asibu na theraga puba yaba pak hek natte lairai paktagi pairakpa sagolla paibi sing asibu marjing laina pharaga masaigan kakthatlaga tehanduna sayang thakta tongduna kaubruna sagol kangji sanaba hogdokhi haiba narrative asidagi Manipur asina ngasi malemda sagol kangji haina khudon tamkhibagi lisang sitpa puwari singasi khangdana kuki khaktangi oiba basanda chatlaga lan lephan ngani haibasidi munna khantaba chumngani haibadi lan handokna ba hotnabada changliba asi number 1 da nakal anigi puwari history ani shubada haurukliba lana tugi achumba wari wa khongsing ahum subada lana sina thokhalliba amadi tholakadoriba geopolitics ki oiba yanakadoba sing aduni matawasum tawna kuki singi oinadi kuki jo khaktangi oiba country ama semgi haibani tasengna haiba taragadi makoidi Myanmar gi aboriginal sunatte China ga sumari amata leinade nakan amaromda maitei gi oinadi Cabo Valley phauba Manipur gi lam oirambadagi 1953 da Pandit Jawaharlal Nehru na Burma gi matamadugi Prime Minister U Nu da khudol oina pikhibagi ningdol pomba hojiksu leiri Manipur asibu India da namduna punsin khibagi haibagi nungnang masu koktri maram sing asi laibana India lengakna Manipur asida santi asibu hanjinna ba hotnarakpada thabakta yamna chekshinna puwari da yumpham oiraga thabak lokhatpa chumgani commitment da chatana ba hotnaba chumgani illegal migrant sing asida indigenous people singna surrender tawba haibidu tahandana ba hotnabaga loinana tung koina chatnaba yagadawba solution ama puraknaba India lengakna hotnarakani haina ngasi praja miyamna adumak thajaba thamlibani